ai ha gizi ai khoi si isamuk si scientist ko guda ko roidra hai ni sai than da khanjaba ikai jam pokjaba adi mathakta ai gi career si gi tongan tong tang ka ya da hurdle kya phangre leigre aduna isabuna thizna bagi aduga ai khoi kanam khan gai torkan da somle chalu hai bagi inspiration ju phangiba na taba marak se hurdle kya ma cross to ya bagi chance leigre natraga khoi hurdle mayam leigre aduna thangai sengna isamak bu natu isamak da miyam na nuk scientist amani aduna ha ki scientist am orak pagi kari toroi haibe mutang de karium khar iu haibe si sai tna ikai bam pokchei sengna har kanda ai karium contribution tawjade tawbudabu aina sum khanjabada haujiki aina tawjari sidi aingonda akhoi gi particular simna season gi haibam leitaba matam matam goini ngon hekta karium khar khalamaga hekta awon akhoi gi kari haibdare for example ai gi sidi amaram dharga science popularizer di science mayam da akhoi khanghan ba kholan ba karium thawdo wa thok amabu science ki angle lagi explain tonu khonaba for example madu 1992 ki April ki last week to oigada ne khale ai khoi achauba nong nungsidama tawi aduga ai khoi gi khurai chengam leikai da leiba khoi gi lai ahan ba han lain han ba na oja leibiri ko masida nong nungsis tawba sida laisang si manak da leiba khoi uyung ji pambi ji tekla ga khoi nga tharaga khoi mandir khoi gi teb khoi gi kano sida laisang se nga da lei adu laisang mai gi di hojigi uji akhoi gi manung jilo ho hore akhoi gi papung phana asang man leijaraga su manung ho horego adu uji nungsi sinmaram tekla ga haida suma haidar ka ande laisang se nga leiba aduna manung akhoi gi mathak se akhoi gi akoi ba su leipung ama lei aduna mayam laisang se nga badagi uji masa se sandu ka anda sandu kan uji masa ma tan khar khar sum lepkhal ebe lepkhal la ga ne ga sai sab yung lei thokre adi masi line thon mani hain paisa da puka da kale adi ai khoji yengu ji hain nimini shubai da chatle adi mayam ji ai khoi yeng madam da mi ama gi thajana bi sana bi haibe ji ju khoi na kare na su yade isam su khangda mak da ni aduna aina chatpa madam da mayam paisa yam kanara mi dhup khaju yang tharam mi adi kana gumba thari hoba mi ama kansul ana phana bani hain puraga ga sai lai yeng na bani ga ina su lam lai ga yam khoram mi mayam paisa yam kanai ai ga lai khidaba khoi gi colleague oja nandiram sharma khoi nuk chatle masidi mayam mang da thajana ban hain khoi paisa khar ka se lupa amam cha matam lupa ama chapi do phayam madam value lei lupa ama chapi ra ani chapi ka no khoi su katle are kamai ma se hawal ino yeng se hai matam da hawjik di u gi masa ji sando khra matung da manung gi ho hore aduga loina se maru phukto kan u si tu brati haiba u ji khara paithara ga laisang na nga dan leibani are masa ji sando kan da manung da ho ga ho bane adegi di kasai gi akoi be leipung du gi pressure da maram orga masa ma than sa haiga sar bane hariba asai gi kano to center of gravity sing sai makhar du lakba aduna masi yam lu hari film sida masi lai tha da su man gani adu mi ge kanu hai ga ai koina tupin leire adu masi nungli nungai te hafta am leire kan da mi ge tang mari oiram gani 1992 da kholau da aina articles u haji hawal roba tu roba u am hawalak pa hai na asmai ton iru matung da dinga sai ge mayam ai su paulo matam da paisa se kat pe le phre rai si bari ai siung ba da ai di so na sai thisan da banati adegi amana 1993 da amuksu sairau matam ji rim si yam nauri rims kano gi jenim se maseda kana uma doctor khar unage hai na ai maruti si thoujil laga thamad nong si to bodi len yam tar ga da kan tro ka thola ga da ai gi kano ji gari si kope len tha na adu ai kari mai da ai nong khale adu orga di nong si to matam da nong mang khudin gi nong ta ba khudin ka len ta ji kari maram gi no len je karama condition mar form to ge haibe jung thijal harje admai do len je karama condition ma kha da karama weather condition ma kar form to bage adi ma je size ke am chawguni chawroi haibe chengba adu ga tongan ma sai ge science ki discipline mi am ge interrelationship to ma do be taro ka ai article ki admai to ai adu ma dani an ai same samna science popularity haibe ni karum hiram thijan khojan to bagi natte adu khitang adigi amana wari jam legre 2000 kanoda ai ko madu 2008
ꯑꯣꯏꯔꯒꯗꯧ ꯃꯥꯜꯂꯤ 2008ꯗ ꯑꯃꯨꯛꯁꯨ ꯕꯦꯖꯤꯡꯒꯤ ꯁꯝꯃꯔ ꯑꯣꯂꯦꯝꯄꯤꯛꯁꯤꯗ ꯅꯣꯡ ꯇꯥꯒꯗꯕꯒꯤꯗꯤ ꯅꯣꯡ ꯇꯥꯒꯅꯤ ꯇꯧꯕꯗꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯔꯦꯟ ꯃꯦꯀꯤꯡ ꯇꯧꯔꯀꯥꯟꯗ ꯅꯣꯡꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯗꯤꯌꯝꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯅꯣꯡꯁꯤ ꯊꯑꯣꯏꯅ ꯇꯥꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯁꯤꯜꯚꯔ ꯑꯥꯏꯑꯣꯗꯥꯏꯗꯅ ꯁꯤꯗꯤꯡ ꯇꯧꯔꯀꯥꯟꯗ ꯄ꯭ꯂꯦꯟ ꯃꯌꯥꯝ ꯄꯥꯏꯈꯠꯂꯀꯥꯟꯗ ꯅꯣꯡꯁꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯇꯥꯊꯍꯜꯂꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯂꯩꯆꯤꯟꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯚꯦꯅ꯭ꯌꯨꯁꯤ ꯑꯣꯂꯦꯝꯄꯤꯛ ꯒꯦꯝꯁꯀꯤ ꯚꯦꯅ꯭ꯌꯨ ꯑꯣꯏꯗꯣꯏꯁꯤ ꯃꯁꯤ ꯌꯧꯍꯟꯈꯤꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯔꯦꯟ ꯃꯦꯀꯤꯡ ꯇꯧꯔꯀꯥꯟꯗ ꯀ꯭ꯂꯥꯎꯗ ꯁꯤꯗꯤꯡ ꯇꯧꯔꯀꯥꯟꯗ ꯅꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯗꯤꯌꯝꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯑꯀꯣꯟꯅ ꯉꯁꯥꯏ ꯊꯥꯞꯅ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯗꯨꯃꯥꯏꯅ ꯑꯥꯔꯇꯤꯀꯜ ꯏꯈꯤ ꯃꯁꯤꯗ ꯉꯁꯥꯏ ꯏꯟꯚꯣꯜꯞ ꯇꯧꯔꯤꯕ ꯁꯥꯏꯟꯁꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯌꯥꯝ ꯑꯃ ꯃꯗꯨꯗ ꯆꯪꯉꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤ ꯑꯩ ꯁꯨꯝꯅ ꯏꯖꯕꯁꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯐꯤꯜ ꯑꯃꯗ ꯊꯤꯖꯤꯟꯗꯅ ꯁꯤꯃꯗ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯅ ꯄꯤ ꯑꯩꯆ ꯗꯤ ꯐꯪꯅ ꯍꯣꯠꯅꯔꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯁ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯒꯥꯏꯗ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯦꯡꯒꯜꯗꯒꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯖꯈꯤꯗꯦ ꯑꯗꯨ ꯁꯦꯡꯅ ꯑꯩ ꯁꯥꯏꯟꯇꯤꯁ ꯅꯠꯆꯗꯦ ꯏꯆꯝ ꯆꯝꯅ ꯁꯥꯏꯟꯁ ꯄꯣꯄꯨꯂꯔꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯌꯥꯝꯅ ꯄꯥꯎ ꯇꯝꯕ ꯈꯛꯇꯅꯤ ꯑꯩꯒꯤꯁꯦ ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯁꯦ ꯁꯥꯏꯟꯇꯤꯁ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗ ꯌꯥꯗꯦꯅ ꯍꯥꯏꯕꯤꯕꯗꯒꯤ ꯗꯣꯛꯇꯔ ꯅꯤꯃꯥꯏ ꯍꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯅꯤꯃꯥꯏ ꯍꯣꯏꯅ ꯍꯥꯏꯕ ꯏꯕꯩ ꯋꯥꯅꯤ ꯑꯗꯨ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯏꯁꯥ ꯏꯊꯟꯇ ꯃꯇꯤꯛ ꯆꯥꯖꯗꯦꯅ ꯈꯟꯖꯩ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ 2000 ꯀꯩꯅꯣꯗ 2000 ꯑꯩꯁꯤ ꯈ꯭ꯋꯥꯡꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯑꯃ ꯆꯠꯂꯤ ꯃꯗꯨ ꯍꯦꯛ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ 2017ꯒꯤ ꯖꯨꯂꯥꯏꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯑꯣꯏꯅꯥꯝ ꯁꯑꯣꯝꯕꯨꯡꯗ ꯉꯁꯥꯏꯒꯤ ꯃꯤ ꯂꯩꯇꯕꯒꯤ ꯁꯪꯁꯥꯔ ꯑꯃ ꯇꯧꯕ ꯌꯥꯎꯔꯨꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯗꯨ ꯌꯥꯎꯔꯨꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯁꯪꯁꯥꯔ ꯌꯥꯎꯔꯨꯕ ꯀꯥꯡꯕꯨꯁꯤꯡꯁꯤ ꯉꯁꯥꯏ ꯅꯤꯁꯥ ꯁꯤꯟꯅꯕꯗꯒꯤ ꯀꯥꯂꯩ ꯊꯛꯄꯗꯤ ꯉꯁꯥꯏ ꯃꯣꯏ ꯑꯍꯨꯝꯂ ꯀꯩꯅꯣ ꯁꯤꯒꯤ ꯍꯥꯏꯔꯤꯕꯀꯣ ꯃꯉꯥ ꯑꯃ ꯁꯣꯛꯑꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯋꯥꯟꯊꯗꯅ ꯉꯁꯥꯏꯒꯤ ꯁꯣꯔꯒ ꯍꯣꯟꯐꯝ ꯈꯪꯗꯗꯅ ꯑꯗꯩ ꯃꯃꯤꯠꯀ ꯑꯣꯟꯈꯠꯈꯤꯕꯗꯒꯤ ꯑꯀꯣꯟꯕꯗ ꯉꯁꯥꯏ ꯑꯃꯗꯤ ꯕ꯭ꯂꯥꯏꯟ ꯑꯣꯏꯈ꯭ꯔ ꯀꯩꯅꯣꯝꯐꯥꯎ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤ ꯗꯥꯛꯇꯔꯗ ꯄꯨꯈꯠꯂꯦ ꯍꯥꯏꯔꯤꯕ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯤ ꯃꯣꯏ ꯃꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯉꯁꯥꯏ ꯌꯨ ꯉꯧꯁꯤ ꯊꯛꯏ ꯑꯗꯨ ꯁꯤꯗ꯭ꯔꯒ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯇꯥꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯨꯗ ꯀꯔꯤ ꯌꯥꯟꯁꯟꯕꯖꯥꯠꯅꯣ ꯍꯥꯏ ꯃꯗꯨꯝ ꯑꯃꯨꯛ ꯊꯤꯖꯤꯜꯂꯦ ꯑꯃꯨꯛ ꯃꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯕꯣꯔꯗꯇꯤꯒꯤ ꯑꯣꯖꯥ ꯄꯤꯀꯦ ꯁꯤꯡꯗꯣ ꯄꯤꯀꯦ ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯃꯩ ꯑꯗꯒꯤ ꯆꯥꯛ ꯀꯩꯅꯣ ꯐꯔꯃꯦꯟ ꯇꯧꯕꯒꯤ ꯃꯥꯏ ꯄ꯭ꯔꯣꯁꯦꯁ ꯑꯃꯗꯤ ꯃꯥ ꯔꯤꯁꯔꯁ ꯇꯧꯔꯝꯃꯤ ꯑꯗ ꯃꯥꯒꯤ ꯐꯤꯜꯗꯒꯤ ꯃꯥꯅ ꯏꯕ ꯀꯩꯅꯣꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯐꯪꯈꯤ ꯃꯗꯨ ꯕꯦꯁ ꯇꯧꯔꯒ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯦꯛꯅꯣꯂꯦꯖ ꯇꯧꯖꯈꯤ ꯃꯗꯨꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯌꯨ ꯊꯛꯄꯗꯒꯤ ꯃꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨ ꯃꯗꯨꯗ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯃꯩꯗ ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯏꯀ꯭ꯔꯣꯕ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯏ ꯃꯥꯏꯀ꯭ꯔꯣꯕ ꯈꯔ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯇ꯭ꯔꯦꯟ ꯈꯔꯗꯤ ꯉꯁꯥꯏꯒꯤ ꯃꯤꯊꯥꯅꯣꯜ ꯐꯣꯝ ꯇꯧꯕ ꯌꯥꯏ ꯑꯗꯩ ꯃꯤꯊꯥꯅꯣꯜꯗꯤ ꯄꯣꯏꯖꯅꯁꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯀꯜ ꯑꯃ ꯏꯖꯈꯤ ꯄꯤꯀꯦ ꯁꯤꯡꯒꯤ ꯗꯣꯛꯇꯔ ꯄꯤꯀꯦ ꯁꯤꯡꯒꯤ ꯑꯗꯨ ꯄꯦꯄꯔꯁꯤꯡꯗꯨ ꯌꯥꯝ ꯑꯩꯉꯣꯟꯗ ꯍꯦꯜꯞꯐꯨꯜ ꯑꯣꯏ ꯍꯥꯏꯔꯤꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯤꯊꯥꯅꯣꯜꯅ ꯄꯣꯏꯖꯅꯁ ꯑꯣꯏꯔꯒ ꯏꯊꯥꯅꯣꯜ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯈꯜꯂꯤꯀꯣ ꯊꯛꯄ ꯌꯥꯕꯗꯤ ꯏꯊꯥꯅꯣꯜꯅꯤ ꯔꯦꯛꯇꯤꯐꯥꯏꯠ ꯁ꯭ꯄꯤꯔꯤꯠꯁꯦ ꯁꯦꯡꯉꯒ ꯏꯁꯤꯡ ꯌꯥꯟꯁꯜꯂꯒ ꯊꯛꯅꯩ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤꯊꯥꯅꯣꯜꯅ ꯄꯣꯏꯖꯅꯁ ꯑꯣꯏꯔꯒ ꯏꯊꯥꯅꯣꯜ ꯑꯣꯏꯗ꯭ꯔꯤꯁꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯊꯤꯖꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯉꯁꯥꯏ ꯇꯣꯉꯥꯟꯕ ꯑꯗꯩ ꯂꯤꯚꯔꯗ ꯁꯣꯛꯍꯟꯕ ꯈꯣꯠꯍꯟꯕ ꯃꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯥꯛꯇ ꯉꯁꯥꯏ ꯑꯦꯟꯖꯥꯏꯃꯦटिꯛ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯦꯟꯖꯥꯏꯝ ꯃꯌꯥꯝꯒꯤ ꯐꯪꯁꯟ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯈꯔ ꯀꯨꯞꯅ ꯑꯩ ꯁꯤꯔꯤꯖ ꯑꯅꯤ ꯊꯣꯛꯅꯔꯒꯅ ꯏꯖꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯒꯤꯗꯤ ꯃꯇꯝ ꯊꯦꯡꯅꯔꯨꯕꯁꯦ ꯃꯁꯤ ꯍꯦꯛꯇ ꯁꯨꯝ ꯏꯖꯕꯩ ꯋꯥꯅꯤ ꯊꯥꯏꯅꯁꯤꯅ ꯐꯤꯜꯁꯤꯃ ꯑꯩ ꯊꯤꯖꯤꯜꯂꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯅꯠꯇꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯑꯃ ꯐꯣꯡꯗꯣꯛꯄ ꯌꯥꯝ ꯋꯥꯈꯤꯕ ꯑꯃꯅ 2010ꯒꯤ ꯖꯅꯋꯥꯔꯤ 31 ꯖꯅꯋꯥꯔꯤꯗ ꯑꯩ ꯔꯤꯇꯥꯌꯔ ꯇꯧꯔꯦ ꯃꯇꯝꯗꯨ ꯃꯗꯨꯗ ꯃꯣꯡꯁꯥꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯅꯣꯡꯁꯨ ꯇꯥꯗꯕ ꯅꯣꯡꯁꯨ ꯃꯪꯗꯕ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯒꯤ ꯃꯐꯝ ꯈꯪꯅ ꯑꯆꯧꯕ ꯀꯤꯂꯣꯒ꯭ꯔꯥꯝ 5ꯒꯨꯝꯕ ꯂꯨꯝꯒꯗꯕ ꯃꯆꯨꯗ ꯕ꯭ꯂꯨ ꯑꯣꯏꯒꯗꯕ ꯉꯁꯥꯏ ꯑꯆꯧꯕ ꯑꯥꯏꯁ ꯆꯪꯛ ꯑꯃ ꯎꯟ ꯃꯇꯨꯝ ꯑꯃ ꯇꯥꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯗꯨꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯗ ꯇꯥꯁꯟꯕꯗ ꯌꯨꯝꯒꯤ ꯐꯩꯔꯦꯡꯁꯤ ꯇꯦꯛꯇꯅ ꯆꯥꯛꯁꯪꯗ ꯇꯥꯕꯅꯤ ꯃꯗꯨ ꯀꯩꯅꯣꯁꯤ ꯐꯩꯔꯦꯡꯅ ꯀꯩꯅꯣꯝ ꯇꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡꯆꯥꯏ ꯆꯥꯏ ꯂꯩꯔꯝꯃꯤ ꯃꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ 2000 ꯀꯩꯅꯣꯒꯤ 10ꯒꯤ ꯖꯅꯋꯥꯔꯤ 31ꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯄꯥꯎ ꯈꯔ ꯇꯥꯔꯦ ꯑꯗꯨ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯒꯥꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯁꯤꯗ ꯍꯥꯏꯅ ꯃꯊꯪꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 1ꯗ ꯆꯠꯂꯦ ꯑꯗ ꯍꯧꯖꯤꯛꯁꯤ ꯃꯣꯏꯗꯨ ꯀꯩꯅꯣ ꯈꯥꯡꯌꯦꯡꯗ ꯇꯦꯛꯑꯝꯃꯦ ꯍꯧꯖꯤꯛ ꯎꯟ ꯃꯇꯨꯝꯁꯤ ꯀꯤꯂꯣꯒ꯭ꯔꯥꯝ 5ꯒꯨꯝꯕ ꯂꯨꯝꯒꯅꯦꯅ ꯄꯥꯅꯩ ꯑꯁꯪꯕ ꯕ꯭ꯂꯨꯏꯁ ꯀꯂꯔ ꯆꯪꯕ ꯃꯗꯨ ꯊꯣꯝꯕꯗꯒꯤ ꯈꯥꯡꯌꯦꯡꯗꯁꯤ ꯇꯦꯛꯑꯀꯥꯟꯗ ꯃꯈꯥ ꯇꯥꯔꯀꯥꯟꯗ ꯑꯗꯨꯒ ꯃꯐꯝꯗꯨ ꯀꯩꯅꯣ ꯃꯌꯥꯝ ꯆꯥꯏ ꯂꯩꯔꯝꯃꯦ ꯑꯗ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏꯒꯤ ꯑꯃꯅ ꯙꯨꯞ ꯊꯥꯎꯃꯩꯗ ꯊꯥꯅꯔꯝꯃꯤ ꯇꯧꯔꯤꯁꯤ ꯋꯥꯔꯤꯕ ꯂꯥꯒ ꯇꯧꯔꯒ ꯉꯁꯥꯏ ꯙꯨꯞꯀ ꯊꯥꯔꯒ ꯆꯦꯡ ꯊꯣꯏꯗꯤꯡꯒ ꯊꯥꯗꯣꯛꯑꯒ ꯉꯁꯥꯏ ꯂꯥꯏ ꯐꯠꯇꯕꯒꯤꯅꯤ ꯍꯥꯏꯗꯅ ꯊꯥꯗꯣꯛꯑꯒ ꯑꯩ ꯌꯦꯡꯉꯝꯃꯤ ꯑꯩ ꯏꯁꯥꯃꯛ ꯌꯦꯡꯉꯝꯃꯤ ꯀꯩꯅꯣ ꯇꯧꯖꯩ ꯑꯗꯩ ꯂꯥꯛꯑꯀꯥꯟꯗ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯑꯈꯪ ꯑꯍꯩ ꯑꯃ ꯂꯥꯛꯑꯦ ꯌꯦꯡꯒꯅꯤ ꯃꯌꯥꯝ ꯂꯣꯏ ꯀꯣꯏꯁꯜꯂꯤ ꯑꯗꯩ ꯃꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯎꯟ ꯃꯇꯨꯝꯁꯦ ꯃꯁꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯗꯨ ꯃꯩ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯃꯣꯏꯅ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯂꯣꯏꯅ ꯃꯍꯤ ꯑꯣꯟꯊꯣꯛꯑꯝꯃꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯤꯁꯦ ꯑꯩ ꯈꯔ ꯄꯨꯔ ꯂꯥꯛꯏ ꯑꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯀꯥꯟꯗ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯝꯃꯤ
मसी सुमाई सुमाई तौबन मोय अमहना गसाइगे करी हाइतारे आ हेन बखर हेन हाइजन भाइगद्र अरे खरल अमन हाय ओजा मसीदी कनो तौय अखोगी आई महाउ तंग थुम्मे हाय हस मसीदी हैना आई मदगी अंगोन चिंग मयाम पोले आदे आई मदु तार नोआलगा यस अखोगी कनो सलेगो प्रोफेसर राजमोहन की मागे रिसर्च कनो मयाम छात्र मयाम लेरमे अदर मसीदे हेवी मेटल गुम्बा याव खोटोंती येंगोने हाइना मरमदि ब्लू लागदि कोबाल गुम्बा करिगुम्बा अतै खर हेवी मेटल आयन खर याव यावी चांस लेबको अदु मदु करतो मदु यावद्रे अरे आई हाना लेजरम बा इन लिंखचगिबा अखोय लिंखपरि जाम चावल मतेंग कनतोखिबा पांगजगिबा एनवायरमेंटल साइंस हले ओजान हा मयाम लेरमे आई इसम चमना ngसाइगी मदुई कनेक्टिविटी ओले आदिगी टर्बिडिटी की सांग ओले आदिगी पीएच कना चिंगबा आदि कनेक्टिविटी का ओन मतमदा मसे कलुम खर पोट खरे तुमद यावरेन खले अदुगा ngसाइगी थुम्मे हाइबसे थुम्मे करिनो ओबि याय हाइ मतमदा ngसाइगी थुम्मसे चिनी मकिन नते गोना इथिलीन ग्लाइकोल गुम्बा आदि पीजी गुम्बा ओरम यायना सुम खले आदिगी सुम आई अब खर लौरका अखोइना कंसंट्रेटेड नाइट्रिक एसिड से खर हाइजलग निप मतन मसु से लोय मांग रही ए अदु ओरगदि मसिदि मसु खर थोइना यालेना हाइड फॉर एग्जांपल से केरोसिन दखोना केरोसिन जी कनो मतमदा पेट्रोल के यानसन बरसिन गिदना हाइड थोइना मोइ मसु संगिना असेंग व्हाइट केरोसिन जी मसु गसु लैरो हेरिबा अदुना केरोसिन जी याले थांगे सेंग सॉल्वेंट ब्लू 35 कवै मसे कोसे केमिस्ट्री की मरोन द खोगी एंट्राक्विनोन की डेरिवेटिव खरनी अदुना मसी यालकना थांगै सेंगना मसी कइदो पेट्रोल यानसनदना थवइना केरोसिन जी लान सिनगिदना हाइड मोइ मसु संगमने हारिबा अदुबु ब्लैक तोरि कांगुन कांगु हाइगे मतम मोइ पुथोय हाबसे हजिके ब्लू संजलबा थवइना मसु संगबा सॉल्वेंट ब्लू 35 यालिबा हारिबा पेट कनो से केरोसिन से मसे कंसंट्रेटेड नाइट्रिक एसिड ड्रॉप कर थादा मुइनिया कन मसु से मांगे अदु एसिड यालबा एसिडिफाई तोर केरोसिन से मसे हापा अदुगुम्बा यानसल पेट्रोल गाड़ी थौबदगी इंजिन मयाम सोइबा खोटबा कन तौबा साथत मपन से तेन बादगी वारी क्याम लेखरेको मसी यम नुगाइ बजानि अदु मथां थिजन बदग सि पाउसी असुम अखोइगी यावरि हायो वानी अदगिदि कइनोसी हौजिकी ब्लू संगिबा हौजिकी आइस चंगतगी मही ओनबसी मखादाना सम टेस्ट तौब मतमदा हजि हारिबे हेवी मेटल आयन यावदे खोट्रे आदिगिदि मसुसी अखोइना नाइट्रिक एसिड हापा मतम मसुसी मांगे अदु सोकनो खर थवइना मसु संगे हाइजम खामि आदिगी ngसाइगी मागी थुम्मे हारिसे मसे अखोइ इथिलीन ग्लाइकोल यावबी चांस हम लै थांगसे इथिलीन ग्लाइकोल की खुदत येंगनाबगी मदुम एगोन खुलाइ दुम लेहौदे सेना मदुम तौब ngam तौद्रे आदिगी अखोइगे कनो होइरसु अखोइ यूनिवर्सिटी ओजासिं ताननबि तंजाम फंगिरे मयाम से प्रेशर पिछले करिनो है हाइयो एन करियो खर हाइबी होइन एंगोन या प्रेशर पिरे करियो खर इबी होइन खंगदबै खंगदब ngakde खंगदब इन कमाय इदोइन हरि मयाम कमाय कन्विंस तौदोइन हरि अदुबु तंगाइ फदना ngase थुम्मि हरिबसि अर असेंबसदि मसी आइखोइगी मणिपुर की कोक्तोन जे फाउद पाइगिबा इंटरनेशनल एयरलाइन अमदगी मागी ngसाइगी टॉयलेट की मचुमने बरसि टॉयलेट मचुम टॉयलेट से सुम लिक अकोइ थांगै सेन प्लेन चपिरगा सु ngसाइ टॉयलेट फ्लश तौब मतम मचु अकोइ ब्लू ओइबने मरु करिगिनो हाय मतम इथिलीन ग्लाइकोल हापे आदे ngसाइगी हाइबा कइनोसिमा अकोइ इथिलीन ग्लाइकोल हापसना याम इंगबा मतम दे फ्रीज तौ गिदना उनवन गिदना बाइन थौन हापने अदु करियो म डिफेक्ट खर लैबदगी टॉयलेट की मचुम जे मापान तम तम थोलगा ड्रॉप थादर कांदा ngसाइगी स्ट्रेटोस्फेरिक रीजन ददी इवन -30 -40 यों इंगिमना हरिबा ngसाइ लीक ओइरैबा ngसाइगी ब्लूइश कलर ओइबा अदु लिक्विड तो इसिंग जे महि तपना फ्रीज तरो कान उन मतुम मसाम से ओलपोने सुम चाउथरो कान उन मतुम अचो ओलपोने अदु न ngसाइ अखोइ कोक्थकलाना पाखि मतन मरि ताहौबने तौसि मदुर कंक्लूज तौ अदुना खोइ नुगाइतबदि असेब इबसे नुगाइतबा मन आंगांसिन ngसाइ तंगम थुमे हाइग्रेबसि मसना आइगो याम अवाबा मोइगी याम नाकोइन न ngसाइ मदु मखु अमै जमसु हाइदे थुम्मे हाइबरबनि ngसाइ मसे सुमान टॉयलेट मसुमनी हाइबा हाइरगदि ngसाइ मोनि थु याम नुगाइगे हेरोइदा इकाइ रो बाइसे अदुना मदु मदि आई तोंगान म कनो मयाम रिफर तौर मतुंगदा आदि मदु एयरलाइंस कनोगी एयरपोर्ट लैबा मोय वेदर कन तौर पानैबा कांबु दिस लौई नोंग तागिबा लैब्रा खोटब्रा वेदर कंडिशन करिकला आई लोइना कलेक्ट तौई मीन येलागसु आई डिफेंड तौना हाइदना अन अकोन बददी
हाइरिबा सुमाइना साइकी डिफेक्ट खर लेयुदगी टॉयलेट मचुम उनवल कान ताबगी कनो से ngasai कनो जो अमेरिका से थोखरे आदेगी कनो की स्कॉटलैंड की कदाई नम थोखरे म आदेगी करी स्टर्न हेवन हाइबर कनो नेदरलैंड की मफम नति फिनलैंड कनो आई एम सॉरी आई बदु कावरे मदु ngasai इंसिन अहु मरी म आई पाया इंटरनेट की ओ अदु गदि मसी थांगे सेना करिउम नोंग जुम त मंखिदे आदेगी नोंग नुसि सु सिखिदे नोंग नुसि तौखिदे अदु मसमाइ तौ जम मफम खांरां खांना ताबसे मसी आई खोई कोक्लाना पाइगेबा इंटरनेशनल एयरलाइन अमदगिन अखोई की तारक अदुगुम्बा उन ओइना फमजलबा अदुगुम ngasai टॉयलेट मचुम ओइगनी हाइबे आई कंट्रोल तौइ हाइबो अदुबु इबा मदन ngasai आंगांगसि इगाइगि नता हंगोइगिनि हाइदे मसि यामना वाना फोंलोकि आई नाकोइना फोंलोक्रदो थांगाइसना मोइदा मबुक नादना बना तर नुगाइतना बाइन फोंलोकि आई फोंलोकि हाइबा मसिगुम्बा खरा थोइ अदे वारि याम लेग्रे अदेगी कनोदा अखोइगी याम नुगाइबमना कनोमा अखोइगी खनगिबम थोखिने मसि पाउसे आई थांगे सेंना पाउसे तंबदा कनो तौद्रे अदना मसिने अदा आइगिरि सेंना हारकांदा सुमाइ तौना खुदक्ति थोलकपा न कर मतम मतम थोलकपा कनसिंगसे साइंस की एंगल लगी साइंटिफिक साइंस की एंगल लगी करियो खरा कनो तौरकन असेंग फैक्ट खंगन न होने जबदनी अथांगा सेंना आई रिसर्च नते आई इखाद कना ममते ngasai की तौ कनो तौखिते अखोइगी रिसर्च तौखिबा लेते अदुबु अमुक याम नुगाइबमना 1989 दगी 89 दगी 94 फावबदा आई याम नुगाइतबमना कनाउम खरना अखोइ मतन बाजार मार्केट दा फंगिबा पाफोर से दरभंगा भगलपुर साबा कनो से पाफोर से चारुनो मसी हवाई कनोदगी चनादे साबनते थांगे सेना हवाई कनोदगी साबने हाइन करी अखोइगी करी हवाई कसारी दगी साब हवाई कसारी याम यावी अदु सारुनो हाइता हाइ अदु मसी कनाम लेददि नत्रगा ए कदाइ देनो दरभंगा की कनो ए करी करी थागी यमु हाइन दरभंगा दगी ओरगदि सारुनो हाइने अदु ओरगदि मसी द हवाई कसारी सी करी मरम की चादरी कदai हवाई चान हवाई न चाबे यार कांदा हवाई कसारी चाबे यार सी करी मरम की नो हाइ मु थिजग थेंगे को थिजनिंगे अदुदने आइना ngasai gi akoina matam da khoi oja akoi leigiraba akoi tambiraba oja chawba physics head na matam du DST gi kano director ju oiri ai oja da haijari oja sumaina kano khoi gi kano da sahi manga gum bagi da imodo kano masa project masa PBU food testing laboratory ma likhachage haina oja da kana takna badagi atai te myam tana matung da food testing lab ama linkhale amadu ai qualified oibo oidaba maram di ai mayam ki kano adu mayam sun tawkan food testing lab se linkhala matung da hawai ka sari sina kari maram ki minta poisonous oiba no chaba yadribano ar masi chara ganding se kano kaina khoi ki khu kang le khoi ki lengot pa yadabumba kano mayam madu gum nar ko kholok pa ko na phaije khoi ki phaine singa salak bumba adu gum laina du le tharijam du nai hain haire adu ri kari bachan yawbadagi masi chaba yadribano an thire mo अदु मसे बीटा ऑक्सिलिल एमिनो एलानिन मसल में यावरि मसे यामना तिंग हाई प्रोटीन दस कोइबा हवाई से अदु हाई BOAA से यावनो मनो मसे साबा यादे BOAA से मसे लौथोरि से खाइदे फब आकोन हवाई नि हाईली प्रोटीनस ओइबने म हाइरे अदन BOAA से कमाइना यावरि कमाइन टेस्ट होबने हाई बजों थिरे मो अदुदा आइना मो याम नुवाइबमना कनोगी साइंस TST की कनो फंडिंग की मखादा लेबोरेटरीज लिंखले अदुगा मधु दुर्गा पूजा मतमने कलकत्ता म्युनिसिपल कॉर्पोरेशन की फूड टेस्टिंग लैब लेबस आई चले नुमितरानी गुम चल येंगोरे मोर फूड टेस्टिंग तौरी खोले मैम करी चंगबा ग्लासवेयर हार्डवेयर मैम करी चंगी खोली अली के चंगीबा रिएजेंट मैम एसिड करी अदु मैम से लोइन इरकांदा लाइव खबना अखोई कंटेम्पररी ओइगदब डॉक्टर चक्रवर्ती न मलेरामी मधु फूड टेस्टिंग लैब की मान कनो डायरेक्टर कनो ओइरामी अदा मान लिटरेचर मैम पिरखी याम नुवाइबमा अरे अनोद कनो केमिस्ट्री से पाथोक चाथोरे अदि सब्जेक्ट रिलेशन मरी लेना बसे फिजिक्स मरी लेना में जियोलॉजी मरी लेना में बॉटनी लाइफ साइंस मरी लेना में याम नुवाइबम एंगोन लाए हरिबा मधु एंगोन नुवाइजब नुवाइ फाउजगिबदो मधु खितंग पाउ तंबरनि आइना खबर इजरिसिदि आई साइंस पॉपुलराइजेशन हाइबा आई रिसर्च नसदि अदुन हाउजिंग फूड टेस्टिंग लैब से लिंखला मतुंग दा हवाई का सारी या BOA से कमाइन टेस्ट तौनी खोली अदिगिरि कनोदा अखोइ अरे हवाईजार चाबदी ngasai मखों खुद का हामदब खोदब तौरिगा से अमुक थिजली मतमदुदा हवाईजार मरुसी हजिकी कदाइदगी लाखों तमदा हॉर्टिकल्चर डिपार्टमेंट देगी हजिकी हाई हवाईजार मरुसे मसी
ꯂꯧ ꯂꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯂꯧꯃꯤꯁꯤꯡꯗ ꯂꯧꯕꯨꯛꯁꯦ ꯍꯥꯡꯅ ꯊꯝꯗꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯍꯥꯡꯍꯟꯒꯅꯨ ꯁꯪꯅ ꯊꯝꯅꯕ ꯍꯥꯏꯅ ꯍꯋꯥꯏꯖꯥꯔꯁꯦ ꯀꯩꯅꯣ ꯂꯤꯡꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯁꯤ ꯄꯥꯝꯕꯤꯁꯦ ꯃꯔꯨꯁꯦ ꯃꯣꯏꯅ ꯊꯥꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯤꯔꯛꯏꯕ ꯃꯔꯨꯁꯦ ꯀꯨꯏꯅ ꯊꯝꯕ ꯃꯇꯝꯗ ꯇꯤꯟ ꯀꯥꯡ ꯆꯥꯗꯅꯕ ꯀꯣꯛꯐꯥꯏ ꯁꯨꯖꯥ ꯀꯥꯗꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏ ꯃꯔꯀꯨꯔꯤ ꯑꯣꯔꯒꯥꯅꯤꯛ ꯀꯝꯄꯥꯎꯟ ꯑꯃ ꯃꯔꯀꯨꯔꯤꯌꯦꯜ ꯀꯝꯄꯥꯎꯟ ꯑꯃ ꯉꯁꯥꯏ ꯇꯣꯠꯂꯒ ꯃꯗꯨ ꯍꯥꯞꯆꯤꯜꯂꯒ ꯊꯝꯕꯅꯤ ꯍꯥꯏꯔꯤꯕ ꯃꯗꯨ ꯁꯦꯡꯅ ꯑꯗꯨꯝ ꯕꯣꯔꯥꯗ ꯑꯗꯨꯝ ꯏ ꯉꯁꯥꯏꯒꯤ ꯃꯤ ꯃꯀꯣꯛ ꯑꯃꯒ ꯑꯗꯨꯒ ꯉꯁꯥꯏ ꯁꯔꯨ ꯑꯅꯤ ꯀꯥꯔꯟ ꯆꯠꯂꯒ ꯃꯁꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯁꯤꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯀꯥꯡꯕꯨꯁꯤꯅ ꯇꯨꯃꯤꯟꯅ ꯂꯧꯔꯀꯥꯟꯗ ꯆꯧꯀꯤꯗꯥꯔꯅ ꯇꯨꯃꯤꯟꯅ ꯂꯧꯔꯀꯥꯟꯗ ꯃꯅꯥꯛ ꯅꯛꯄꯗ ꯀꯔꯤ ꯗꯨꯀꯥꯟꯗ ꯌꯣꯟꯁꯤꯟꯕꯅꯤ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯃꯗꯨ ꯆꯥꯔꯨꯕꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯥꯔꯛꯄꯗꯒꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯔꯀꯨꯔꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯖꯥ ꯀꯩꯅꯣꯗ ꯉꯥꯡꯅꯔꯀꯥꯟꯗ ꯑꯩ ꯃꯔꯀꯨꯔꯤ ꯑꯦꯅꯥꯂꯥꯏꯖꯔ ꯑꯃ ꯂꯩꯔꯦ ꯑꯃꯨꯛ ꯆꯦꯜꯂꯦ ꯃꯔꯀꯨꯔꯤ ꯑꯦꯅꯥꯂꯥꯏꯖꯔꯗꯨꯒꯤ ꯃꯇꯦꯡꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯤꯗ ꯉꯁꯥꯏ ꯃꯔꯀꯨꯔꯤꯁꯤ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯔꯀꯨꯔꯤꯁꯤ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯑꯣꯔꯒꯥꯅꯣ ꯃꯔꯀꯨꯔꯤꯌꯦꯜ ꯀꯝꯄꯥꯎꯟ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄꯅ ꯁꯤꯟꯒꯦ ꯍꯦꯟꯅ ꯂꯦꯁ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯑꯗꯨ ꯍꯦꯟꯅꯁꯨ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯃꯥꯏꯀ꯭ꯔꯣꯕꯥꯏꯜ ꯀꯩꯅꯣꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯄꯔꯇꯤ ꯆꯦꯟꯕ ꯑꯇꯣꯞꯄ ꯀꯝꯄꯥꯎꯟ ꯁꯤꯟꯈ꯭ꯔꯦ ꯃꯔꯀꯨꯔꯤꯁꯤꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯇꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯀꯩꯅꯣꯗꯒꯤ 1985ꯗꯒꯤ 93 ꯑꯗꯨꯋꯥꯏꯐꯥꯎꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯁꯤ ꯐꯖꯅ ꯐꯪꯉꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯡꯒꯩꯁꯦꯡꯅ ꯐꯨꯗ ꯑꯦꯅꯥꯂꯤꯁ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯨꯗ ꯑꯦꯅꯥꯂꯤꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯁꯔꯀꯥꯔꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯒꯗꯕꯅꯤ ꯃꯥꯁꯤ ꯐꯨꯗ ꯑꯦꯅꯥꯂꯤꯁꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯣꯐ ꯖꯨꯔꯤꯁꯗꯤꯛꯁꯟꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯃꯅꯨꯡꯗꯔ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗꯔ ꯅꯠꯇ꯭ꯔꯒ ꯍꯣꯜ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯃꯗꯨ ꯑꯃ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏ ꯑꯩꯒꯤ ꯐꯥꯏꯟꯗꯤꯡꯒꯤ ꯆꯨꯝꯅ ꯑꯦꯀꯥꯗꯃꯤꯛ ꯏꯟꯇꯔꯦꯁꯇ ꯂꯩꯔꯦ ꯑꯗꯨꯒ ꯊꯥꯡꯒꯩꯁꯦꯡꯅ ꯉꯁꯥꯏ ꯃꯌꯥꯝꯗ ꯃꯗꯨꯒꯤ ꯐꯥꯏꯟꯗꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯗꯟꯗꯤ ꯄꯤꯕꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯊꯥꯡꯒꯩꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯂꯤꯡꯈꯠꯈꯤꯕ ꯀꯩꯅꯣꯁꯤꯅ ꯀꯩꯅꯣꯁꯤ ꯂꯦꯕꯣꯔꯦꯇꯔꯤꯁꯤ ꯃꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤ ꯂꯣꯏꯅ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯂꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯍꯥꯟꯕ ꯐꯨꯗ ꯇꯦꯁꯇꯤꯡ ꯂꯤꯡꯈꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯖꯔꯨꯕ ꯑꯗꯨ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯀꯥꯟꯗ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯂꯨꯄꯥ 3,000-4,000 ꯈꯛꯇꯪ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯕ ꯑꯦꯁꯤꯁꯇꯦꯟ ꯑꯃꯒ ꯑꯗꯩ ꯐꯨꯗ ꯁꯥꯏꯟꯇꯤꯁ ꯑꯃꯒ ꯑꯦꯟꯒꯦꯖ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯈꯤꯕ ꯃꯇꯝꯗ ꯃꯣꯏꯗ ꯀꯟꯗꯤꯁꯟ ꯈꯔ ꯊꯝꯃꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯤ ꯑꯦꯝꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯆꯍꯤ 4-5 ꯑꯃ ꯀꯨꯏꯅ ꯋꯥꯖꯔꯛꯏꯕ ꯑꯦꯝꯄ꯭ꯂꯣꯏ ꯇꯧ ꯊꯝꯃꯤꯕꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯁꯔꯚꯤꯁꯁꯤ ꯔꯤꯒꯨꯂꯔꯥꯏꯖ ꯇꯧꯕꯤꯌꯨ ꯃꯣꯏ ꯑꯦꯕꯖꯣꯔꯕ ꯇꯧꯕꯤꯌꯨ ꯍꯥꯏ ꯃꯣꯏ ꯇꯧꯈꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯤ 2 ꯊꯕꯛ ꯐꯪꯈꯤ ꯑꯗꯨ ꯃꯤ 2ꯗꯣ ꯍꯧꯖꯤꯛ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯑꯁꯤꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯂꯤꯡꯕ ꯃꯇꯝꯗ ꯋꯥꯔꯛꯄ ꯈꯣꯠꯂꯛꯄ ꯅꯝꯕꯨꯜ ꯇꯨꯔꯦꯟꯁꯦ ꯀꯌꯥ ꯃꯣꯠꯁꯤꯜꯂꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯣꯗꯔꯦꯠ ꯇꯧꯕ ꯑꯗꯩ ꯗꯤꯖꯜ ꯑꯣꯛꯁꯤꯖꯦꯟ ꯑꯣꯟꯕ ꯈꯣꯠꯄ ꯑꯇꯩ ꯄꯦꯔꯥꯃꯤꯇꯔ ꯀꯌꯥ ꯌꯦꯡꯕ ꯈꯣꯠꯄ ꯃꯇꯝꯗ ꯃꯣꯠꯄ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯕꯣꯔꯋꯦꯜ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯒꯨꯍꯥꯒꯤ ꯏꯁꯤꯡꯗꯒꯤ ꯍꯧꯔꯒ ꯑꯣꯄꯟ ꯄꯣꯟꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯃꯌꯥꯝꯁꯤꯗ ꯉꯁꯥꯏ ꯐ꯭ꯂꯣꯔꯥꯏꯗ ꯀꯟꯇꯦꯟ ꯀꯌꯥꯝ ꯌꯥꯎꯏ ꯐ꯭ꯂꯣꯔꯥꯏꯗꯁꯦ ꯍꯦꯟꯅ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥꯒ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯦꯅꯥꯂꯤꯁꯤꯁ ꯃꯌꯥꯝ ꯇꯧꯖꯈꯤꯀꯣ ꯃꯗꯨ ꯃꯆꯤꯠ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯕ ꯑꯗꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯐꯥꯎꯕ ꯀꯥꯎꯏ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 9ꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯄꯨꯡ 10 ꯐꯥꯎꯕꯁꯤ ꯄꯨꯡ 9 ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯔꯀꯨꯔꯤ ꯑꯦꯅꯥꯂꯥꯏꯖꯔꯁꯤ ꯃꯔꯀꯨꯔꯤ ꯌꯥꯎꯕ ꯄꯣꯠꯁꯤ ꯃꯔꯀꯨꯔꯤ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤ ꯍꯋꯥꯏꯖꯥꯔ ꯃꯔꯨꯁꯤ ꯉꯁꯥꯏ ꯇꯛꯈꯥꯏꯔꯀꯥꯟꯗ ꯅꯥꯏꯇ꯭रिꯛ ꯑꯦꯁꯤꯗꯀ ꯑꯗꯩ ꯁꯜꯐ꯭ꯌꯨꯔꯤꯛ ꯑꯦꯁꯤꯗꯀ ꯌꯥꯟꯁꯟꯅꯔꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯕꯣꯏꯜ ꯇꯧꯔꯀꯥꯟꯗ ꯔꯤꯐ꯭ꯂꯛꯁ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯄꯨꯡ 9 ꯐꯥꯎ ꯊꯝꯒꯗꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯛꯇ꯭ꯔꯣꯐꯣꯇꯣꯃꯤꯇꯔ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯌꯦꯡꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯗꯥꯡ ꯑꯁꯤ ꯄꯨꯡ 11 ꯐꯥꯎꯕ ꯂꯩ ꯌꯨꯝꯗ ꯍꯟꯖꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥ ꯑꯣꯏꯔꯛꯄꯩ ꯅꯨꯡꯉꯥꯏꯖꯕꯁꯤ ꯊꯥꯡꯒꯩꯁꯦꯡꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯝꯕꯤꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯃ ꯇꯝꯕꯤꯕꯗꯨ ꯅꯠꯇꯕ ꯍꯥꯏꯔꯤꯕ ꯑꯥꯏꯟꯅ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯕꯤꯗ ꯀꯩꯅꯣꯒꯤ ꯐꯨꯗ ꯇꯦꯁꯇꯤꯡ ꯂꯦꯕ ꯑꯃ ꯂꯤꯡꯈꯠꯄ ꯃꯇꯝꯗꯨꯗ ꯃꯗꯨꯗ ꯑꯩꯅ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯑꯗꯨ ꯃꯗꯨꯗꯤ ꯑꯍꯦꯟꯕ ꯇꯥꯟꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯇꯝꯕꯗꯁꯨ ꯑꯣꯏꯊꯣꯛꯑꯔꯣꯏꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯒꯤ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯋꯥꯔꯤꯁꯦ ꯃꯊꯪ ꯅꯤꯡꯁꯤꯡꯉꯛꯏ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯥꯏꯗꯥꯏꯖꯦꯁꯟ ꯑꯣꯐ ꯀꯃꯟ ꯁꯣꯜꯠꯁꯤꯒꯤ ꯀꯩꯅꯣ ꯌꯥꯝ ꯀꯟꯅ ꯇꯧꯏ ꯊꯨꯝꯁꯦ ꯑꯥꯏꯔꯟ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯇꯦꯁ ꯇꯧꯒꯗꯕꯅꯦꯅ ꯇꯧꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯥꯏꯔꯟꯁꯤ ꯊꯨꯝꯁꯤ ꯃꯇꯝꯗ ꯁꯤꯒꯤꯒꯤ ꯂꯨꯄꯥꯒꯤ ꯂꯩꯕ ꯑꯩꯈꯣꯏ ꯆꯣꯏꯅ ꯂꯩꯕ ꯌꯣꯟꯕ ꯇꯧꯅꯔꯝꯃꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤ ꯊꯨꯝ ꯕꯣꯔꯥꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯂꯧꯕ ꯊꯨꯝꯁꯦ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯕꯗ ꯑꯥꯏꯔꯟ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯗꯨ ꯃꯅꯨꯡ ꯈꯔ ꯈꯣꯠꯇꯣꯛꯑꯒ ꯃꯅꯨꯡꯗ ꯑꯥꯏꯔꯟꯁꯤ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯥꯏꯔꯥꯏꯁ ꯁꯣꯜꯕ ꯇꯧꯕꯁꯤ ꯃꯃꯜ ꯌꯥꯝꯅ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯃꯃꯜ ꯌꯥꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅꯗꯤ ꯄꯩꯁꯥꯁꯦ ꯚꯥꯔꯤ ꯄꯤꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯥꯏꯔꯥꯏꯁ ꯇꯧ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯣꯏꯅ ꯑꯥꯏꯔꯥꯏꯁ ꯇꯧꯗꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯉꯁꯥꯏ ꯃꯣꯏꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯔꯀꯥꯟꯗ ꯊꯨꯝꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯦ ꯃꯁꯤ ꯑꯥꯏꯔꯟ ꯈꯔ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯃꯅꯨꯡꯁꯦ ꯑꯃ ꯌꯧꯗꯕ ꯍꯥꯏꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗꯒꯤ ꯀꯣꯠꯂꯀꯥꯟꯗ ꯀꯩꯅꯣꯁꯦ ꯊꯨꯝꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯥꯏꯔꯟ ꯑꯝꯇ ꯌꯥꯎꯗꯦꯕ ꯍꯥꯏꯁꯦ ꯃꯁꯤꯒꯨꯝꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯊꯦꯡꯅꯈꯤ ꯑꯗꯨ ꯉꯁꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯊꯥꯒꯠꯈꯤ DSTꯗ ꯀꯔꯤꯗ ꯑꯗꯨ ꯃꯗꯨ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯂꯧꯈꯠꯇꯕꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯣꯏꯔꯀꯥꯟꯗ
environmental science लिंखटपगी नुंगाइबा अदुगी ngसाइगी नौजरगसु मदु डिपार्टमेंट ओइनो होनरबा मतमदे वाजहिबा तौनगिबा सैक्रिफाइस मयाम अखोय कॉलिग मयाम ओजा मयाम लेगिदबा यावरे आदगी फूड टेस्टिंग लैब लई मतमदे इंगोन नुंगाइजगिबा अद फूड कयु मयाम टेस्ट तौगिबी नुंगाइबा फावजगिबा असि मयाम जी मंगाइ अदुगा फाइंडिंग्स मयाम दुगा मरि लेनना ngहा ngha ki इंगोन फावरकपा इथिल इहुल मयाम दो मधु साइंस की एंगल कमाय प्रेजेंट तौदगी हाइदा आई हाइबा हाइदा भंग आर्टिकल मचा मचा खर इरग खावदा अदु फोंजबा अदुगी मतुंगिना अखोय सक खंगबिबो ओइना 2012 की द साइकी साइंस पॉपुलराइजेशन नेशनल साइंस पॉपुलराइजेशन की अवार्ड इंगोन पीबी की अदु अइना मतिक चायन तौजबा नते आई कैसे पेंजगिदे आइगेबु यम नुंगाइबा पास टाइम दा साइ केमिस्ट्री की क्लास रूम मतम लेनम खंगीबा फूड टेस्टिंग लैब लेगिबा खोटगिबा एनवायरमेंटल साइंस ओइनो होनरगु मतमदा अखोइना साइ क्लास की वांगबदा नोमदो साइ अखोन होनगे मयामदो मदु निंगसिंगरकांदा मदु मतेंग पांगिबो ओजा मयाम यावरे छात्र मयाम गसिदि ओजा ओइतना को अखोइ कॉलिग ओदु पुमिनबसु यावरे अदु सिमंगाइ अन सेंगा हरगांदा आइगि सिनि हाइबम लेते मसि फिल्ड माने पेजे तौना छात्र मयाम गाइड तौग्रे माने सिनि पुथोकी हाबि वाजु नते आइदि इसम जमना एंगोंदा साइंस छात्र मोइन एंगोंदा फावरकपा आर करिगुम फोइबो थौदोकसे साइंस एंगल लेगि कमेंट करम ममुन पिबा यागदगे हन खल्लकांदा आइना मयाम खितम फोंजगिबा आर्टिकल उन इजगिबा अदु भक्तनी आइगिदि आर्ट अकोइ कंट्रीब्यूशन कैसु लेजदे अदु आई इसामकसे सेंगनारा का असेमो साइंटिस्ट हाइबि नसदि हाइबि हाइजबो लेन साइंस आई लोइसन